Maitei Pangal Schedule Tribe Demand Committee Leptri Chatrak Patongan Tongan Khongjang saruk oina ngasisu Hatta miyamgi oiba Wakat Mifam Muknakhre. Wakat Mifam Chatharingai talakta pulis laktuna Khongjangloi Singda akan memonggi Muknakhre. Matung jo, aikoi committee na hairak po matamda aikoi punna saruk jamin na si haibase aikoi committee ki mai kaiti ki noluna thamjabani aduga ngasida choi ki gidra ngam gidra haidna sena biri ba aikoi ki police ni security sinau su bucho koi thakat jaba phongdok jari Kita kasih punna paling hati Lamdamsigi MLA Ministers Singda Schedule Tribe Demand Committee Leptri Chatrak Memorandum Pisinbagi saruk oina ngasisu Khangabok AC MLA hanagi Chief Minister O.Ibobi Khangabok AC MLA Surjakumar Wangkhei AC MLA Th Arunkumar Amadi AC MLA da Maitei Pangal Singdu Schedule Tribe Station hanbiu haibagi matangda Memorandum Pisinkhre. Khannaragadi ko raidagi chithambudi rai ya party list review haibagi MLA oina Manipur Kunai de Leva, Kankudimaki Adumlava, Yaipagava, Karikumaka Lakomata, Nokibati Pamangava, I got any hero from Che, enemy on the Tabjari. Thank you. अखोई होनरबल MLA साहब अखोई हाइजनिंग से करीमत नते अखोई मणिपुर मैतई पागन अखोई जाति फुरुप से छोथमन अखोई मणिपुर शेड्यूल ट्राइब लिस्ट चलहनबियु हाइबगी डिमांड की मेमोरेंडम ने अखोई सारदा ngasi खुसिनजरी से अदो सारना पागन से छोथरे हाइबदु खनबिरगा ngamba mating tawbiyu haibana अखोई कमिटी मणिपुर मैतई पागन शेड्यूल ट्राइब डिमांड कमिटी की माइकेतगी अखोई हंगजरी शेड्यूल ट्राइब status da chalhan gana bane Maitei Pangal se schedule tribe status chalhan gana bane Pangal isinaw miyamgi warip am oina khongjang am lakpani ngasi laiba protest kramaina akoi gi laiba elected members sing ministers sing honorable miyam da akoi gi memorandum thi submit tau jaraga assembly da pukhatpiu assembly na state assembly na recommend to viraga center da akoi union minister da prime minister da home minister da abiraga Maitei Pangal asibu yamna akoi gi include tawriba mayam ki kaino sida all india gi list chan basida Maitei Pangal Manipur Pangal se list yauhan biu haibasini Ningsing bayai mamang tha January ki tangku ni thoida khetigaw AC ki manung chana leiba aba ground da Maitei Pangal Schedule Tribe Demand Committee na sinduna Manipur ki tongan mafam dagi lakpa Maitei Pangal lising kaya tinduna chukup convention ama pangthuklaba matung Lamdamsigi Chief Minister Amadi MLA Singda Memorandum Pisinba yauna tongan warip kaya loba leikrabani